Bangladesh ta thokliba irang asina maram oiraga Meghalaya Indo Bangladesh border da Meghalaya Leingak na matam kaktana numidangi matam da Curfew Thamduna Chekshin Thourang LOUKHATPA HOUKHRE Meghalaya Deputy Chief Minister Preston Tionsong na mayay tangban lawdo na ngarang pangthokiba awang wathaki mi phamamada numidangi matam da matam kaktaba Curfew Thamnaba waharep asi laukhibani Miphamadu Chief Secretary, Director General of Police, BSF ki IG amadi Government of Meghalaya ki maru ebo official kya susar kya ki Hiramasi kamari lainana Deputy Chief Minister Preston Tionsong na hai Bangladesh ta thokliba irang asi kansilak padagi India amusu Meghalaya da pamdaba thokdoksing thoktanaba numidangi matamda curfew thamnaba khongthang asi laukhalakpani curfew asi numidangi pung taruk tagi ayuki pung taruk phawa numit khudingi chatnagani curfew asne Indo Bangladesh border gi international pillar gi 0 point dagi Indian territory da meter chani na konba mafam singda chatnagani Leingak na laukhalakliba Chekshin Thourang sing asida border nakna lairiba khunja sing nasu mateng pangbiyu haiki Makna makatana hai Government of India na Meghalaya gi Indo Bangladesh border da pamdaba thokdok sing thoktanaba laukhalakpa Chekshin Thourang gi saruk amu oina mafam asida ngak sen bagi thabak kankhatna ba border security force ki battalion mapan su deploy tawre Bangladesh ki irang asida henna kansilak labadi henba forcing su thazilak bayai haina su makna phongdokhi